Domestic LPG cylinder 14.2 kg gi mamal cylinder ama refill tawbada rupees 60 ngasidagi hengalay. Commercial LPG cylinder 19 kg gi na rupees 115 hengalay. From Homeland Demand Kuki sing support tawgani Kuki History and Identity Protection Committee. Kanglay pa apunba kholaw gi update gi lokha charake. Garang ahing chuarchan puda Kuki len oiroi khanbadagi separate district tan ba khongjang chathakre. Sire District tanbagi khongjang loiraga mayumda hankibada Kuki Jomi gi leader amba accident da laikidre. Khamenei hatokibada Putin awaba phongdokre. United States amasung Israel na strike tawduna Iran gi Supreme Leader Ayatollah Ali Khamenei hatokraba matungda Russian President Vladimir Putin na thausil asi mioibagi afafatagi wakhal amasung international law pumnamak thugaibani haina kana yaningdaba phongdokre. Mahakna Iran gi President Masoud Pezeshkian da thakiba paujel amada awaba phongdokre. Islamic Republic of Iran gi Supreme Leader Sire Ali Khamenei amasung mahaki imungi misingbu hatokiba siga Mari lainana ayhaki awaba phongdokpa asi lawsinbiu haina Putin na mahaki paujel aduda phongdoki. US Israel ge attack amasung Iran na sukur handuna thokliba lana sigi matangda thubagi oina wakhananabagi damak Putin na National Security Council gi online meeting amasu pangthoki hari maraksida Iran amasung Gulf leibak singna atia thingjinkiba maramna Russia macha Lak ani hena thorakpa ngamdre hari. Khamenei hatkibagi thawong asi condemn tawi hojik malem asi ing chikna laiba changi Priyanka Gandhi. Congress ki YNR MP Priyanka Gandhi brother na ngasi US Israel gi khusam naraga chathakiba strike sing na Iran gi Supreme Leader Ayatollah Ali Khamenei hatkiba thawdok adu akan mamong na condemn tawi amasung Middle East laibak sing na lairiba punsi kya khangu thakta lohenkre oiraliba phibam asida mafam asida santi hanjulhanba mathau tai haina phongdokre. Mahatma Gandhi na hairamba mit amagi mahut mit ama haiba aduna malem pumba mit tanghalagani haiba wafam aduna hona na ningsingduna hingsa gi paukhum hingna piba haiba sina aroibada mipum khudimangta asokpa ohengani haiki exta thadorapwa warol amada Priyanka na hai maning tamba laibak amagi luchingba amabu Democratic World gi luchingba singni haiba singna target tawraga hatkiba amasung micham kaya sihanba haibasi akan mamong na condemn tawfam thoi masigi damak karisu maram leite. Khamenei asi US amasung Israel gi landada hatkibani chahi 93 suraba sia theocratic sasan asida angakpa ma ohenkre loinana Tehran na khurhalakpadagi Middle East ki mafam kaya da lan gi chaitheng phangkre. Masagi matungda Iran na yumlo na riba Middle East laibak singda laiba US ki base singda achouba offensive kaya chathabhaukre. Masina laibak kaya gi marakta hojik mungnaba thorak na bagi machak ama ohele male masi santi thamba mathau tari kana dabada lan sokna bagi karisu kana balaite. Masagi mathakta Yauriba singna Mahatma Gandhi na hairamba wai sing adu ningsinggadabani mit amagi mahut mit ama haiba aduna malem asi mit tangba ohele haibadu hojik ningsingma matam oire haina Priyanka na haiki mangna makha tana Prime Minister Narendra Modi da appeal tawraduna mukna ribagi chaitheng phangliba laibak singda lairiba India macha singbu soingamdana India da halaknabagi thawrang tawnaba appeal tawri. Israel gi Prime Minister amasung President Trump ki mamangda wari sanaraba matungda ikoi gi Prime Minister na hojik lana sooliba mafam singda laiba India macha sing adu soingamdana laiba asi purakani haibigi asa tawri haina Congress ki MP asina haiki US amasung Israel ani na khusamnaraga Iran da attack chathakiba aduna region asida athuba matamda sandoraktuna Iranian paramilitary unit singna su tongan Gulf leibak singna drone amasung missile singna attack tawkhre hairi. Behrana report tawrakiba matungina US Navy flag headquarters ta target tawduna missile strike tawkhre amasung siren sing khongkhre US Army base lairiba khwetak kaya Pokhai Hari India na airport ta panduna lairiba lam chaliba singda akan Jackson tharang lawjanaba appeal tawba laikhrabani. Middle Eastern laibak singda hojik India macha kaya mafam da panduna lairi. Ngarang Iran da laiba Indian embassy na mafam adu lairiba laiba asagi citizen singda hojik US Israel ga strike chatharagliba phibam asida soingamdana ba mapan thoktanaba khwaidagi wangba Jackson tharang lawduna lainaba pauthak pikhrabani. Hojik oiragliba phibam asida Iran da lairiba India macha pummana khwaidagi wangba Jackson tharang aduda lainaba amasung mathau tadana mapan thokpagi thabak lemnaba amasung yariba makai makhoina lairiba yum aduda adumak lainaba khangali haina embassy sina extra thadorakpa warol amana haiki embassy sina makhata na hai India macha pummada hojik tension wang na lairiba sigi pau tanaramgani phibam khangna leinaramgani amasung embassy dagi pirakpa guidelines singsu induna chatnaba hairi. Israel na ngarang Iran gi mayokta military strike tawba hawkiba matungda advisory ama thorakpani US President Donald Trump na ngarang US na achouba combat operation sing chathagani haiki. US Israel na hatkiba chani henkre thangja numite Iran gi tungan ba province kun ngamari da chatharakiba strike ta yamdrabada mioi chani
ama hatkre haina Iranian media na report tawri chathagi attack sing aduda Israel na Iran gi school ani da landakhi amasung yamdrabada miyoi chamaga nipan hatki amasung atopa ani na Tehran da laiba school amada chathagi attack da laikidabani Israel ki President Benjamin Netanyahu na hai senior figure khara lauthokre magna makha tan hai nuclear program da revolutionary guard amasung senior official sing lauthokre masi makha chathagigani Donald Trump na truth social da thagalakpa post da yamna damchiba amasung akaknaba mafam khangdoklaga chathaba landa adu leptana chayol asida natraga mathau tariba makai chatharakpa yai haina palli Iran na chatharakpa counter attack ta tongan ba state sing air defense interception sing da target tawraga landarakli thangju numiki numidang wairam da Iranian Revolutionary Guard Corps na hai ahom suba amasung mari suba retaliatory strike chathaba hore haidi Iran na mathok maram khangdana attack kaya tawrakpada United Kingdom na kana yaningdaba phongdokre West Asia gi laiba kaya da Iran na mathok maram khangdana attack tawbagi chang yamna hengalakpada United Kingdom na kana yaningdaba phongdokre lamdam asida ichang thawna defense operation chathabagi saruk ama oina masagi military mapangal kangkan hankre hainasu UK na phongdokre United States amasung Israel ga punba aircraft ta Iran ki Supreme Leader Ayatollah Ali Khamenei sikre haiba chapchana khanglaba matungda UK gi Defense Secretary John Healey na Khamenei asi fataba pumnamaki horakfam oiba regime ama luchinkhiba maramna mahak sibada awaba phongdokadaba mi masing yamde haina pawmising da haiki West Asia da British personal micham amasung military da khudong thiringai oibagi chang hengalakli basida kanna mieng changduna leiri Khamenei gi regime asi haukiba chahi tara gi khujing kaya sida phattaba pumnamaki horakfam oiduna laki masagi citizen hatokhi aduga United Kingdom da su yauna mafam kaya da terrorism sandokhi haina Defense Secretary Helena haiki Iran na mathok maram khangdana attack tawbagi mathabak kaya chathari makhoi na attack tawri base military target khakta nate adubu Kuwait laiba civilian airport sing Dubai amasung Bahrain da laiba hotel sing da target tahukhi United Kingdom na active oina regional defense operation chathaba maram na UK na defense mapanga kangkhadhali haina Helena haiki UK gi airborne operation sing na tangdu laitaba purangna bahonari Royal Air Force na thabak asi makha chathagani amasung khudong thiningai oibagi chang hengar handana bahonagani haina Helena haiki UK gi fighter jet sing Qatar amasung Cyprus tagi paikhali amasung laiba anisigi mayokta Iran na kapsilakpa missile natraga drone sing thugaina bahonari haina Defense Secretary na haiki UK gi Prime Minister Keir Starmer na su US amasung Israel na Iran gi mathakta attack tawba aseda UK di yaude adabu defensive operation gi saruk ama oina Royal Air Force ki jet sing West Asia gi atiada paiduna leiri haina phongdokhi Morning call gi lokhajarake Mahairoi singi tungi khalaga poram yat hausi Manipur da mahairoi sing na tuition tawbagi chanabi leirakpa kuirakle private school gi masing yam khalakpagi iroina na tuition tawbagi chanabi su hengalakli chanabi asina lairaba sendok pikpa imung sing angang sing di lairik tambada awaba oinare lairaba imung gi angang oirabasu private school da tamba amani tuition tawba haibasi lairik pu tamlabadi tangai fadaba haibadu oire Masi karigino karamna lairaba imung sing ina khunba imung gi angang sing amana na bathakta mahai tamba ngamangadagi haibasi mahairoi sing na su thidoktuna honabagi tangai fadaba lakle angang pumnamak manaba thakta mahai tamanbagi khudong chaba fangan haudrabadi mathangi mirol dadi mi amaga gi marakta thengnabana khenabana thallaba lamdam ama oiduna chawkhatpa thintaba haibadu oirakani amadi ningba kairaba mioi kayana tawhaidaba kaya tawraktuna kangkhong chaiba lamdam ama oirakpasu yai private school gumna sel tingdaba government school da lairik tamna dribagi maram asi maram khanglabasu semdokpa chumthokadaba mari leinaba singna pukchel sengna honadabadagi fagadhan mangamdri leingana school fagadhan si haiba mission hawdoklabasu model school khara lingkhalabasu thoidokpa kanaba fangde hana gi phibam da dumanglei metric parikhyada mark wangna fanglakpa mahairoi sing class 11 da mada private school singda lemna ming chanbiba scholarship piba fee na chingba amadi transport ki fee tinghandabagi chanabi oibana mark wangna fangnabagi damak private school da tambaga loinana tuition tawbagi chanabi asi amuka su hengali higher secondary school singna su afaba school ni hainabagi dama apamba mahairoi singna khudong chaba kaya pisenbagi chanabi asi su mahairoi lup singna afafatta nainabagi tangai fadaba leirakli Mahai tambagi lairiba chanabi asi semdoktuna mahairoi pumnamak manaba thakta mahai tamanaba honabana tungi mirolda amaga gi marakta khenabagi chang wangkhalakpadagi oirakadaba khudong thibagi kanmangamgani maram asina tungi wakhallaga leingakna amadi ngasigi miyamna angangsing manaba thakta mahai tamanaba poram yatlausi